Arambay Tenggol amadi kamandogi marakta oiragli bawathog asi laingak asina athubada loisinbiyu Ramane. Pau asi ngarang nungthil phongkhiba kangla pau se dagi lokhatsabane. Handak Manipur Police Commando amade Arambay Tenggol anina khulai thadoknari haina hairiba asi Mama oibisingna yaroi laingakna Arambay amadi Manipur Police personnel anigi marakta taunariba asi yasinaba purakpiyu haina Nupi Samaj ki President Thoksom Ramani na haikre. Ngarang nungthil lamfelda leiba Nupi Samaj ki office ta tongan ba imalup sing yauna pangthokiba paugi mifam amada wafam asi phongdokhibane. Mahakna makha taraduna hai kuki singna hojik tawriba si Manipur gi miyoi sing asi loina hatoklaga makhoina lehaugi haibane. Masida miyamna amade mama leibak pu nungsijaba kayana mama leibak kaiba yaroi haina khulngak pa thoroklibane. Masa ani na hojik tawnariba si mama oibisingna yaba ngamloi Asuk yamna waraklaba luizing loya khudingi mai tharaklaba matam asida khulngakani haina asuk wana leiramlaga macha oibasingna khanthadana khulngak patoklaga nei khulai thadoklaga ni hairibasi matang sade maramaduna sarkar asina thuba matamda angang anina tawnariba se taisinaraga amugana khulngakan biyo makhoibu apha apun tawbiganu haina su phongdokhe ngarang pangthokiba paugi mefamaduda tami chingmi apunba nupi lupki president wai momon amade ichalgi lusingba kaya su saruk yakhe Khulngak pasang mipa mipun tawganu haina khongjang changsin khre pawasi ngarang nungthil phongkhiba pandam pawse dagi lokhatsabane Manipur gi tongan ba mafamsingda nga numidang maira paibisingna khulngak pasing mipa mipun tawganu haina khongjang changsin khre khongjang adugi manungchanna thiam apun ba maira paibi lupna su sinduna nambol thiam mangra pokpida khongjang changsin khre maira gi khongjang adu da thiam apun ba maira paibi lupki publicity secretary RK Santilata na hai Kuki militants na akan ba mawong da landarak ba sida khulngak liba sing na thawai khubak ta haptuno lantheng na re Manipur gi lura ba tanja sida khulngak pa sing da fagani pungani haibagi mawong da thoganing da ba thawong satharak ba si yaning de Manipur kan na ba state forcing na su achoba thodang lawbiyo khulngak pa sing na lamda masi kai da na ba hona re masina maram moiduna yumda tumba phangliba ne khulngak pa sing na khulngak la roi haiba wafam handok tuna lamda masi kan na ba hona mina se Masida security force na su aki akhang piba tawbiganu haikhe nakala maromda ngaha numidang Pukhrambam Athletic Club ground da Pukhrambam Thingel apunba maira paibising na su khulngak pasing faba punba tawbiganu haina maira khongjang changsin khre maduda khongjang loi Pukhrambam tombisna na hai Manipur gi tangdu laita da ba phiba masida khulngak pasing na state force ki thawong adu pendraduna khulngak sa roi hairakle masigi thogdok asi thoktana ba pale belai ngak asi na hona phamtho e aikhoi masel gi marakta Asoy ba yauna krabasu ngakna duna lamdam asi kangadavani haikhe